ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯉꯥꯍꯩ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯁꯤ ꯃꯌꯥꯝ ꯉꯥꯍꯩ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯁꯤꯁꯤꯅ ꯌꯦꯔꯨꯝ ꯑꯉꯧꯕ ꯑꯗꯒꯤ ꯏꯔꯣꯝꯕ ꯁꯣꯝꯒꯤꯁꯤꯅ ꯀꯣꯕꯤꯂꯩ ꯑꯁꯪꯕꯗꯣ ꯑꯗꯨ ꯊꯣꯡꯕ ꯑꯩꯅ ꯑꯃꯨꯛ ꯁꯤꯅ ꯑꯃꯨꯛ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦꯅ ꯕꯣꯔꯥ ꯑꯃꯨꯛ ꯈꯔ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯍꯧꯖꯕ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯛꯈꯨꯝꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯍꯥꯟꯅ ꯏꯟꯖꯔꯛꯀꯦ ꯂꯣꯏ ꯍꯥꯏꯗꯔꯣ ꯆꯥꯎꯁꯤꯗꯤ ꯌꯦꯔꯨꯝꯁꯦ ꯑꯉꯧꯕꯁꯦ ꯈꯔ ꯍꯥꯞꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯂꯩ ꯑꯁꯪꯕ ꯀꯣꯀꯣꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯏꯗꯣ ꯏꯔꯣꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯕꯣꯔꯥ ꯃꯆꯦꯠ ꯑꯃꯒ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯖꯔꯛꯀꯦ ꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯆꯥꯕ ꯍꯧꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯎꯕ꯭ꯔꯥ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯍꯥꯎꯋꯦ ꯀꯣꯕꯤꯂꯩ ꯊꯣꯡꯕꯁꯦ ꯆꯧꯀ꯭ꯔꯤꯁꯦ ꯈꯔ ꯗꯦꯟ ꯉꯁꯤꯗꯤ ꯃꯍꯥꯎꯗꯤ ꯉꯥꯍꯩ ꯃꯔꯨꯝ ꯉꯥꯅꯨꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯕ ꯈꯪꯗꯦ ꯍꯥꯔꯦ ꯍꯥꯎꯃꯟꯗ ꯏꯔꯣꯝꯕ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕ ꯃꯔꯨꯝꯗꯤ ꯅꯥꯀꯨꯞꯄꯤ ꯈꯔꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯋꯦ ꯃꯊꯦꯜ ꯂꯣꯏꯅ ꯕꯣꯔꯥꯁꯦ ꯆꯥꯎꯕꯨ ꯆꯥꯎꯋꯦ ꯆꯥꯛ ꯈꯛꯇ ꯄꯥꯝꯃꯤꯔ ꯆꯥꯛꯁꯦ ꯑꯩꯅ
ꯉꯁꯤꯗꯤ ꯏꯃꯧ ꯅꯨꯄꯤ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯟꯕ ꯆꯠꯂꯨꯕꯗꯨꯗ ꯆꯥꯛꯁꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯊꯤꯔꯛꯇ꯭ꯔꯕ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯌꯦꯔꯨꯝ ꯑꯉꯧꯕ ꯆꯥꯎꯋꯣ ꯆꯥꯛ ꯑꯣꯛꯇꯣꯔꯦ ꯆꯥꯛ ꯑꯣꯛꯇ꯭ꯔꯦꯌꯦ ꯆꯥꯛꯁꯦ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯨꯕꯗ ꯅꯣꯡꯉꯥꯟꯕ ꯆꯠꯂꯨꯕꯗꯨ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯟ ꯆꯠꯂꯨꯕꯗꯨꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯛꯄꯗꯨꯗ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯛ ꯌꯥꯝ ꯊꯤꯔꯛꯇꯕ ꯑꯗꯨꯅ ꯏꯟꯁꯥꯡꯁꯦ ꯍꯥꯎꯔꯕꯅꯤꯅ ꯆꯥꯛ ꯂꯣꯏ ꯆꯪꯊꯣꯛꯈ꯭ꯔꯦꯕ ꯆꯥꯛꯄꯨꯗꯤ ꯂꯩꯍꯧꯕꯅꯤꯗ ꯀꯣꯕꯤꯂꯩ ꯑꯁꯥꯡꯕ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯌꯥꯝ ꯅꯃꯥ ꯑꯃ ꯌꯥꯎꯔꯤ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯅꯦ ꯉꯥꯍꯩꯁꯦ ꯃꯇꯨꯝꯁꯦ ꯊꯥꯎꯗ ꯀꯨꯏꯅ ꯉꯧꯔꯕꯅꯤꯅ ꯎꯏ ꯎꯏ ꯂꯥꯎꯏ ꯍꯥꯎꯋꯦ ꯌꯥꯝ ꯑꯗꯣ ꯉꯥꯍꯩ ꯊꯣꯡ ꯆꯥꯕꯗ ꯉꯥꯁꯦ ꯈꯔꯗꯤ ꯂꯦꯛꯊꯣꯛꯄꯅꯦ ꯃꯥꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯦꯛꯊꯣꯛꯑꯦꯕ ꯂꯨꯍꯣꯡꯉꯥꯟꯕ ꯅꯨꯡꯉꯥꯟꯕ ꯆꯠꯂꯨꯕꯒꯤ ꯀꯩꯅꯣꯗ ꯊꯥꯡꯒꯗ ꯏꯃꯧ ꯅꯨꯄꯤꯅ ꯉꯔꯥꯡ ꯂꯨꯍꯣꯡꯕꯩ ꯆꯠꯂꯨꯕꯗꯣ ꯊꯥꯡꯒꯒꯤ ꯒꯣꯂꯥꯏꯗꯣ ꯃꯗꯨ ꯍꯜꯂꯛꯄꯒ ꯆꯠꯈꯤꯕꯗꯨꯗꯤ ꯀꯣꯛ ꯉꯥꯎꯋꯤ ꯏꯁꯥꯁꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ
ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯈꯤꯇꯪ ꯊꯤꯔꯨꯕꯨ ꯆꯥꯛ ꯑꯣꯛꯇꯔꯦꯗꯣ Tiếng tiếng nha. Hàng khuyết chụp bè con lìa khang á lìa kèm cả Ma'am, sida video sida mukhang share ke. Ma'am.